Welcome back to Jirilema Vlogs ma'am nangse hojik halakpada ngairi yumdai akhoi rally chalubado ngasi athobu yumdagi haidi asti ni bako ngasi se de akhoi lekai gi group oina chale ado rally si chalare yamna nungai daba power bako ngasi numi se haidi ꯑꯩꯈꯣꯏꯅ ꯃꯌꯨꯝꯗ ꯆꯠꯄ ꯀꯥꯟꯗ ꯃꯣꯏꯒꯤ ꯑꯁꯇꯤ ꯀꯟꯅ ꯇꯧꯔ ꯂꯩꯔꯝꯃꯦꯀꯣ ꯑꯁꯤ ꯇꯧꯔꯤ ꯀꯥꯟꯁꯤꯗ ꯑꯩꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯂꯩꯔꯝꯕꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯅꯝꯖꯔꯛꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯞꯅꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯀꯞꯅꯔꯦꯕꯀꯣ ꯃꯅꯨꯡꯗꯨꯒ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡ ꯀꯌꯥ ꯀꯌꯥꯅꯣ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯃꯄꯨꯟꯁꯤꯁꯦ ꯍꯥꯏꯗꯤ ꯀꯌꯥꯅꯣ ꯃꯥꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯊꯧꯕꯒꯤ ꯀꯩ ꯃꯊꯧ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯀꯟꯅꯕꯩꯅ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯨ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯣ ꯍꯥꯏꯗꯤ ꯑꯊꯧꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝ ꯉꯥꯛꯄ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯥꯛꯅꯤꯡꯗꯦꯕ ꯑꯊꯧꯕꯁꯤꯡꯅ ꯃꯣꯏꯒꯤ ꯃꯆꯥ ꯃꯇꯨ ꯊꯥꯗꯣꯛꯑꯒ ꯉꯥꯛꯏꯅꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯝꯗꯣ ꯀꯟꯅꯕ ꯍꯥꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯒꯤ ꯊꯣꯛꯇ꯭ꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯊꯣꯛꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯒ ꯊꯕꯛ ꯆꯤꯜꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯅ ꯐꯝꯅꯤꯡꯗꯕ ꯀꯣꯡꯒꯥꯏ ꯑꯃ ꯑꯗꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯃꯦꯟ ꯐꯠꯇ꯭ꯔꯤꯁꯦ ꯀꯨꯀꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅꯦꯕ ꯐꯠꯇ꯭ꯔꯤꯁꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨ ꯍꯥꯏꯔꯒ ꯑꯆꯨꯝꯕꯅꯤ ꯃꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯨꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯏꯁꯥ ꯃꯁꯦꯟꯅꯦꯕ ꯑꯩꯈꯣꯏ ꯏꯁꯥ ꯃꯁꯦꯟ ꯍꯧꯖꯤꯛ ꯍꯨꯟꯅꯔꯒ ꯀꯥꯟꯅꯗꯦ ꯈꯔ ꯑꯃꯅ ꯍꯥꯏꯅꯤ ꯅꯣꯏ ꯄꯥꯔꯇꯤ ꯐꯠꯇꯦ ꯑꯗꯨ ꯄꯥꯔꯇꯤ ꯐꯩ ꯑꯗꯨ ꯇꯧꯏ ꯈꯔ ꯑꯃꯅ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯁꯪꯁꯊꯥ ꯐꯩ ꯑꯗꯨꯒꯤ ꯁꯪꯁꯊꯥ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯉꯥꯡꯅꯔꯒ ꯀꯥꯟꯅꯗꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯂꯣꯏꯅꯃꯛ ꯁꯪꯁꯊꯥ ꯄꯨꯝꯅꯃꯛ ꯄꯨꯟꯒꯗꯕꯅꯤ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛ ꯄꯨꯟꯒꯗꯕꯅꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯣꯏ ꯄꯨꯟꯒꯗꯕꯅꯤ ꯃꯐꯝ ꯑꯃꯗ ꯃꯣꯠ ꯑꯃꯠꯇ ꯇꯤꯟꯅꯗꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅꯀꯣ ꯑꯃꯅ ꯑꯃ ꯍꯥꯏꯔꯝꯒꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯋꯥ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯅꯠꯇꯅ ꯀꯌꯥ ꯀꯌꯥꯅꯣ ꯊꯧꯗꯣꯛ ꯊꯣꯛꯏꯁꯦ ꯃꯌꯥꯡꯗ ꯈꯔ ꯌꯨꯝ ꯄꯥꯜꯂꯝꯃꯅꯤ ꯑꯗꯒꯤ ꯄꯥꯡꯈꯟꯗ ꯈꯔ ꯄꯥꯟꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯊꯣꯡ ꯆꯥꯗ꯭ꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯊꯥꯏꯅ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯗꯤ ꯌꯥꯝꯅ ꯄꯤꯌꯣꯔ ꯑꯣꯏꯕ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯁꯦ ꯄꯤꯌꯣꯔ ꯁꯥꯊꯤꯅ ꯄꯤꯌꯣꯔ ꯑꯣꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯏꯄꯨ ꯏꯄꯥ ꯍꯥꯛꯇꯛꯇ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯄꯤꯌꯣꯔ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯑꯣꯏꯌꯦꯕ ꯃꯊꯣꯡ ꯃꯔꯣꯡ ꯅꯥꯏꯔꯛꯇ꯭ꯔꯦ ꯃꯧꯅꯁꯨ ꯖꯨꯒꯣꯠ ꯆꯥꯔꯛꯇ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯍꯥꯏꯔꯦ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯊꯣꯡ ꯆꯥꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯕꯤꯅꯨꯀꯣ ꯃꯧ ꯃꯌꯥꯝ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯣꯏ ꯃꯌꯥꯝꯗ ꯇꯥꯏꯅꯕ ꯅꯠꯇꯦ ꯃꯤ ꯈꯔ ꯂꯩ ꯍꯥꯏꯕꯀꯣ ꯂꯣꯏꯅꯃꯛꯇ ꯇꯥꯏꯅꯕ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯅ ꯐꯔꯦ ꯁꯤꯒꯤ ꯅꯨꯄꯤꯒꯤ ꯇꯥꯡꯀꯛꯅꯦ ꯅꯨꯄꯥꯗꯁꯨꯅꯦ ꯒꯨꯂꯤ ꯆꯥꯕ ꯈꯔ ꯂꯩꯔꯦ ꯖꯨ ꯊꯛꯇꯅ ꯃꯇꯨ ꯃꯆꯥ ꯐꯨꯕ ꯀꯌꯥ ꯂꯩꯔꯦ ꯅꯨꯄꯤ ꯅꯍꯥꯗ ꯆꯣꯞꯄ ꯀꯌꯥ ꯂꯩꯔꯦ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯣꯟꯁꯤꯟꯒꯅꯤ ꯑꯃꯃꯨꯛ ꯊꯤꯖꯤꯟꯒꯅꯤ ꯑꯃꯃꯨꯛ ꯀꯥꯏꯅꯒꯅꯤ ꯑꯁꯤꯒꯨꯝꯕ ꯄꯥꯞꯅꯦꯕꯀꯣ ꯄꯥꯞꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄꯨꯡꯊꯟ ꯊꯜꯂ ꯂꯩꯔꯦꯕ ꯑꯗꯨ ꯅꯠꯇꯅ ꯃꯤ ꯑꯃꯅ ꯂꯥꯏꯔꯕ ꯑꯃꯅ ꯈꯇꯪ ꯀꯥꯟꯅꯕ ꯍꯣꯠꯅꯕꯗ ꯏꯁꯇꯦꯞꯁꯦ ꯈꯇꯪ ꯀꯥꯟꯅꯕ ꯍꯣꯠꯅꯕꯗ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯡꯕꯨꯁꯤꯅ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯅꯦ ꯆꯤꯡꯊꯅꯕꯩꯗ ꯍꯥꯏꯗꯤ ꯋꯥꯏꯈꯨ ꯑꯗꯨꯃꯥꯏꯅ ꯆꯤꯡꯊꯅꯕꯗ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯔꯦꯞ ꯇꯧꯒꯦꯔꯥ ꯃꯤ ꯍꯥꯠꯂꯝꯒꯦꯔꯥ ꯄꯥꯡꯈꯟ ꯅꯨꯄꯤ ꯂꯧꯒꯦꯔꯥ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯒꯦꯔꯥ ꯍꯥꯎ ꯅꯨꯄꯤ ꯂꯧꯒꯦꯔꯥ ꯀꯨꯀꯤ ꯅꯨꯄꯤ ꯂꯧꯒꯦꯔꯥ ꯂꯧꯅꯤꯡꯕ ꯂꯧꯕ ꯌꯥꯏ ꯀꯅꯥꯝꯅꯁꯨ ꯉꯥꯡꯕꯤꯗꯦ ꯀꯔꯤꯝꯁꯨ ꯇꯧꯗꯦ ꯅꯨꯄꯤ ꯆꯣꯞꯄꯨꯒꯦꯔꯥ ꯀꯣ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯦ ꯃꯤꯒꯤ ꯀꯨꯀꯤꯗꯨꯗꯤ ꯃꯁꯛ ꯊꯤꯖꯕꯩ ꯋꯥꯅꯤ ꯂꯣꯏꯅꯃꯛ ꯄꯨꯜꯂꯤ ꯃꯣꯏꯗꯤ ꯂꯣꯏꯅꯃꯛ ꯄꯨꯜꯂꯤ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯊꯣꯛꯇꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯊꯣꯛꯅꯤꯡꯕ ꯀꯥꯡꯕꯨ ꯊꯣꯛꯏ ꯊꯣꯛꯅꯤꯡꯗꯕ ꯀꯥꯡꯕꯨ ꯊꯣꯛꯇꯦ ꯑꯗꯨ ꯅꯠꯇꯅ ꯋꯥ ꯉꯥꯡꯅ ꯌꯥꯗꯦ ꯈꯠꯅꯕꯗꯤ ꯑꯂꯣꯏꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯁꯤꯅ ꯁꯤ ꯀꯩꯒꯤ ꯉꯥꯡꯉꯤꯅꯣ ꯑꯁꯤ ꯈꯛꯇꯅꯦꯕꯀꯣ ꯃꯤ ꯑꯃꯅ ꯍꯦꯟꯖꯟꯅꯕꯨ ꯉꯥꯡꯈ꯭ꯔꯦ ꯐꯔꯦ ꯅꯪ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯉꯥꯡꯅꯤꯡꯕ ꯀꯌꯥꯗꯣ ꯃꯉꯣꯟꯗ ꯆꯠꯂꯒ ꯆꯝꯊꯣꯛꯎꯔꯣ ꯑꯗꯨ ꯃꯔꯛꯇꯨꯒ ꯄꯟꯗꯅ ꯈꯣꯠꯇꯅ ꯈꯟꯅ ꯆꯩꯅꯗꯅ ꯑꯩꯈꯣꯏ ꯃꯣꯠ ꯃꯥꯟꯅꯗꯕ ꯃꯣꯠ ꯇꯤꯟꯅꯗꯕꯁꯦ ꯑꯗꯨꯝ ꯎꯠꯊꯣꯛꯑꯦꯕ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯎꯠꯊꯣꯛꯑꯦꯕꯀꯣ ꯑꯩ ꯃꯤ ꯑꯣꯏꯅ ꯄꯟꯖꯅꯤꯡꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯏꯁꯨ
ꯇꯜꯂꯛꯑꯦꯕ ꯕꯤꯠ ꯂꯩꯔꯛꯇ꯭ꯔꯦꯕ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯒ ꯍꯥꯏꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯄꯨꯟꯗꯕ ꯌꯥꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯈꯟꯅꯕ ꯆꯩꯅꯕꯁꯤꯡꯗꯣ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯅꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯔꯤꯃꯦꯕꯀꯣ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯗꯤ ꯐꯠꯇꯕꯁꯦ ꯀꯅꯥꯅꯣ ꯀꯨꯀꯤꯔ ꯑꯩꯈꯣꯏꯔ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯥꯡꯍꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯃꯥꯡꯍꯟꯕꯅꯦ ꯀꯣ ꯑꯗꯣ खरा वीडियो फोन से तौरीसीना जात जातगी वायरल जात जातगी है अदो असेंग असेंब थौदोक थुईबा असेंग असेंब ngang अखोइगुम्बदीने हदी असेंग असेंब ngang अखोइगुम्बदीने मीना नुंसीबीदेबको साइड जेमुरादी मीना नुंसीद्रेबको अदो अइना इमा इबेन इचिन इनाउ इबुंग इपा मैम अखोइगी मणिपुर सिगा लेरिबा कसारदा लेरिबा सिंगसे लोइनमक खंगनिंगबा हाइतारे कसारसु मैतेगी इनी लेरिसे मुस्लिमगी इ नते मयांगी इ नते बेंगोलीगी इ नते को मैतेगी इदी कसारगी मैते जिरीगी मैते इम्फालगी मैते अखोइगी इसे चप माने होय मोगी ड्रेसिंग स्टाइल चेंज होइगरे अखोइ जिरी नमु मयाय वाइरप ओरे इम्फालदना मोइना मरोन खरा सेंगना ngangi अदे जिरीदना मु मिडल ओरे अदगे मु कसारोमदना मरोन खरा खोइरे मरमदि मागी लमदुगी कंडीशनगी मतुंगिनाको अदुना तमा मागी ड्रेसिंग स्टाइल द माई मपा मपु हत्तदा मोइना आदा चलुबनिना उरुबा नियम नीतिदो मोइ तौजरुरे को अदु लेगा त्रिपुरादा बांग्लादेशदा सुमाइ म्याम लेबा एनी मफमदा लेरागा मागी ड्रेसिंग स्टाइल माना ngangi ममोंग मतो माना चारिबा चिंजा लोइ चेंज ओइग्रसुने इदी अमखतनी खोइरमी बलाइसेदी अखोइ लाइनिंग थौ खतनी होय अखोइ आउटसाइड अइसु म्याम खोइरमी लक्ष्मी खोइरमी सरस्वती खोइरमी गणेश खोइरमी लाइपुरा म खोइरमी जुमिको अदु खोइरमगसु अखोइ मेन इसोरदी अखोइगी लाइनिंग थौसिना अखोइ युमदा लेरिबा लाइनिंग थौसिना अदुना सुमाइना अखोइगी इसु अमखतनी मैतैगी इ हाइबसे अदु करिगिनोबा अखोइना साउनारिबा खनारिबा लाउनारिबा कदजेनारिसे अजे मैमसे टोकपीरोको मैम कईगिनो हाइदे अखोइगिदमक्ता अथौबा कयानो मागी मतु मचा नुसीद्रबा मतु मचासे थादोक्तना सिरिबा कयानो मोइसु चेला लोटखिबा जाय अतोपा लम चेनखिबा जाय अखोइ इसासु पुरगा अखोइ हिंगा लोइरे हाइना पैसादी लेतबा लेरब मादी पैसादी एनियाव दुमने अरेंज तौरगा दुम चखिबा जाय अदु करिगी तौरिनो अइगी इमा मणिपुर अइगी कंगलेपाक अइगी मणिपुर से कंदबा यादे सिनी इमा लेबागी दमक्ता हाइना क्यानो हाइदि सुमाइना तौरिसेको मैम अथौबसिंगी युमदा चटपियो मागी मचाना का फौरिबा मागी मपाना का फौरि रिलेटिव्स मैमना कप्पा मैमसु चैनल हाइदि अइगी जिरी लेमा ब्लॉग्स की चैनल की तरफदगी अखोइगी अथौबसिंगबु याम थागतले लाइरमलेंदा इंग चिकना लेबा उयुको अथौबसिंगी थौनासे थागतले असिगुम्बा थौनासिनी अखोइगी थाइना ममांगदा अखोइगी इपा इपु इमा इबेसिंगना लेरमीबा को मिनुंसी यावना पुलप पुन्ना चाता चारसु कप्ता कप्पसु वाता वारसु पुलप पुन्ना मतमदुगा ब्रिटिश का लान सोकनादना को अहिंग नोंजाय कया जंगलदा अदुगी तुरेन मपानदा अदुगी युमदा खरा सुमाइना लेलैसेको मैम अदो दुमाइना वाना लेलकपदो अदुगी मतमदा अखोइगी हिजम इराबोट ब्रिटिकेंददी पोंगा बाजाबासी सुमाइना मखल मखलगी अथौबसिंगना अखोइगी मणिपुर से ब्रिटिश की मखुदे फ्रीडम फंगनगिबनेबको मतमदुगा अखोइ मणिपुरना ख्वाइ अहानबने हाइदि अखोइ फ्रीडम ओइगिबसे फंगिबसे को अखोइ इंडिपेंडेंट ओइगिबसे अदो करिगी ngasiदी याम सोंदरी अखोइगी मणिपुर इमा इबेन इचिन इनाउ करिगिनो थौना
ꯌꯥꯝ ꯍꯟꯊꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯨꯛꯅꯤꯡ ꯆꯞ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯁꯣꯟꯊꯔꯤꯁꯦ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯃꯅ ꯀꯩꯅꯣꯝꯃ ꯍꯥꯏꯔꯗꯤ ꯈꯨꯝꯃꯒꯦ ꯈꯠꯅꯔꯒꯦ ꯐꯨꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯤꯗꯤ ꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯁꯤꯗꯤꯅꯦ ꯊꯨꯒꯥꯏꯕ ꯌꯥꯗꯦꯕꯀꯣ ꯁꯨꯛ ꯄꯤꯛꯄ ꯋꯥꯍꯩ ꯑꯃꯗꯒꯤ ꯁꯥꯎꯅꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯁꯨꯛ ꯄꯤꯛꯄ ꯋꯥꯍꯩꯗꯒꯤꯅꯦ ꯁꯥꯎꯅꯕꯗꯨꯒꯅꯤ ꯄꯨꯔꯥ ꯀꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯀꯣ ꯑꯗꯨꯅ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯑꯩ ꯂꯣꯏꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯣꯏꯕ ꯌꯥꯎꯔꯗꯤ ꯑꯁꯣꯏꯕ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯍꯩꯇꯅ ꯉꯥꯡꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒ ꯂꯣꯏꯖꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯅꯨꯡꯉꯥꯏꯕ ꯌꯥꯎꯕꯤꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯋꯥꯆꯤꯡ ꯇꯧꯕꯤꯔꯛꯑꯣ